Ahanbada Government of Manipur Police Department dagi thokpa order katang memna thamjage Rajiv Singha Director General of Police Manipur Imphal na sahi tawduna thadorakpa Inspector Sakapam Ibotombi Singhana magna pisulakpa resignation tender adu accept tawladuna resign tawbada ayapa pikre Ahanbada thajanai oiriba pawmna D Tribuna piba report amada Manipur da Chahi mangagi call record thamnaba center na telecom operator da directed tawkhibani haiba wafam ama social media sing sandorakli hojung Manipur da thokliba ethnic violence asiga mari leinana center na telecom operator sing da directed tawduna madudi citizen khudimaki Chahi mangagi call record preserve tawduna thamgadabani haina phongdokhreba pawma di tribuna report tawri Atopa Paumadana, border fencing among the FMR Lautopi Mayukta NPF Fungiana protest of Hay. Inomema border fencing Topamadi Free Movement Realism FMR Lautopi Mayukta Naga People's Fronts NPF Fungiar Urina, Kamzongi Public Ground, Democratic Weba, Silent Protest Masatake. NPF Fungiar Unit Information and Publicity Wing the Tadorapa Sirolamanahai. In the government Ministry of Home Affairs in Inomema border fencing Kanaviki Torangamadi. FMR Lautoki Yanning the Fong Doctor Kongzang Satavani. NPF Fungier Unit of Border Fencing Kabi Avangamloy. Loyana FMR Lautopana Ngam Kaigi Wang with the Ladiba, Igi Mari Wariba Nagasing Tokai Kinaba Police Wagani. Asiguma Kontang Sinao, Wang Wang with the Lainariba Naga Isil in Singi culturals, economic, religious the Akai Boyragani. Madame Madura Nagasing with Tokai Tana Honoriba, Kontang Yavangamloiki. Ahan Bada. Paujal Pauksegi editorial Miam Tamzage, Apaba Wakalon the Yumpam Oiraki is at Lane Hingadavani. Nasigi Tabang Pana si the lady by Mue Pako, Ziba Makalasi, Matamatam Gizakolapagi Matungina, Sanalon Chaksay Utak, Pizet Lighting a Masum, Yumray Kaidani Singba, Hiram Kudimak the left and Ahongmanayamadi, Honglakli. Asum the Honglakli by Hongbasing as Simatam Gusuna Davamadi, Kunaidugi Masagi Lazari was at Nalon Amasum Pizet Lightinga, Sangdam Narubada. Marik Marang Sushinadava talked of Anati. Malemasi the lady by Quemiwe Kudimak Pazaba Piro, Makal Gagi lighting sing season of Amadi, Pazaba Yunkai Saduna, Ahau Saduna Nungain Hing Papami, Adobo, Panayamna Pamduna Su, Kalubu Kudimak, Hek Pangto Pahabadungamadi. Adobo Iquagi Miwevana, Quaidiki Darkar or Riversik, Walk Culture Mangandana, Tauna Lina, Ishagi Amadi, Tungi Kunaiduk Adugidamak, Karigumba Apaba, Tabakra Toramaduni. Aikoi miweba khaknatana taibang pan asida leidiba thawai panba jiba kudimak nongmadi soidana taibang pan thadoktuna satkhigada bangaktani kana su masidagi nanthokpa haibasing amlaroi adobi hinglingi matamsida afaba lambida khong thangjinduna afaba thabak tawduna izat laina hingnaba honagadabani madu natrabadi khunai si laikha tana mangkhiba tabani ngasigi khunai sida leidiba miweba kudimak magi hak asi masana Sakasi Masana Pazay Kanjaduna, Makal Kyagi, cosmetic seasonaduna, Aina Maheli Haibigi Matogum, Ontokpa Moangamada, Satnari, Aduga Aki Amogi Tavas, Nupising the Karaheli, Mamangai Haibatare, Matam Dura Kunai Sigi Nupisingi, Yumbalon Salamba, Lamsa Sazalamadi, Seasonaramba Aki Amawaduga, Hausuki Matamashida Satnariva, Sika Sangdam Naduna Yang Lovada, Hainingai Latana Kitna Vibadu. Kudingwapu Tauri Habatinati. Kudimak tauri habatina tedubu karana punamapu sientahan baman bamong adubani. Karadang palabra sahi nauribi nupi masasuna samnadagi, karidagi, keriba siyeng bada saksuga yam sunadaba maring marang bukayori. Amaromda, anaubi haigadra, maunaha singasisu, karino kangde, kebegi takti lamyauri. Sampao bakebada yokshin kibadagi, lukhamda, tubat kakatuna, makal makyagi masu kya sangjinduna, pere haiduna, lambi lamzaw basali. Mauna Hadanati, Mau Ahal Pau Isu Tada Samtian Tanabigi Lamzilla City Yoshilaki. High Ribissing a Sigi Matakta, mobile phone, Kunash the Pirakli Anobusaiting, section the Piarakti. Assume the Kunai Sigi Nupising na Aki Amogi Lambi that Lamzian Tanarakuda, Kunai Dugi Mau Shagi, Lazariba, Sanalon Satagi, Wang Molantoki Bataravadi. Malemgi lady Batuan Purup Singna, Manipuri Furubasida, Tamlibi Ikaikum Navadugi, Zang Nomonomi Handrakpa, Masana Tavani. Matang Shida Kradang, Tamzanimo Wapamdi, Honglakli but Matamgi Isils Yaw the Viadi, Adubo, Aikoi Lamda Masida Popani, Lamda Masigi Le Haudigi Sorokpani, Madamaduna Kunai Sigi, Furup Asigi Amadi Tungi Mirol Gidama, Hiram Kudimak, Apaba Wakalon the Yumpa Moiraga, Tabak.
afaba thabak khara di tawramsi akhoi izat laina hingsi work culture yokhatuna afaba thabak khara di tawna bo hotna mina sehaiba paujal pausig editorial hanbada mayam special content moina mayam thamjari makasa tharak poina to papawmna koirengna lusingba UNLF ki mapok kumon pangthokre Yawol gi asyengba paringda kulai paiduna ningtamba Manipur amagi damak sangshiliba yawolup singbu miyamna muthanaba hotna biganu Army Chief United National Liberation Front UNLF Manipur sapung akibagi humfuk suba mapok kumon tharam party asigi CSQ MPA gi GISQ Manipur gi manung amadi mapanda leiba unit singda loinana MPA gi battalion singda miyam ga loinana mai pakna pangthokre haina koidengna lusingba UNLF ki secretary publicity M sakena thadorakpa sirol amana haidi sirol sina hai common numit asigi mapung oiba tharamdi party ki central headquarter the party ki chairman NC koireng Officiating General Secretary M. Eboyama, Secretary of Agriculture and Environment Y. Abu Amasum, Secretary of Health and Family Welfare O. Singkai Nganbina, President Member Oiduna Pangtoki. Thoramasu, Secretary of Organization KS Hais Yohenba, Secretary of Finance M. Munan, Military Affairs Committee Member K. Puyaning, CC Member Amasum, Tuan Department Sing Senior Sing, Staff Officer Sing, MPA Gi. VCS Party Cadre Sing Officer Sing NCO Sing amadi laloi sing na saruk yaki ngasi UNLF ki humfu suba mapok kumon numit asigi tharom gi maru oiba saktamdi ningtam lalhau da thawaina ponta pikhraba athauba singda ikai khumna utuna mine ane tumina lepa party ki phiral singkhatuna cadre amadi lanmi singna party ki phiral silut tawduna ikai khumna butpa Lebak miyam gi ningtam lalhau da thawai ka thokraba athawusing gi mafamda laikatpa Central Committee gi sahi gi sirol pangthokpa madi party gi lusingba singna numit sid mari lainana warol piba madi khana naina banoiki UNLF linkhatki bagi humpu suba common numit asigi thoidok pasaktamdi India lenga asibu yaningdaba madi pendraba miyamna thauram asida hena sauna saruk yaki basini lop asigi humpu suba common thoram asi pangthokna bahona bada tungan ba makhal gi mating Pibi rakhiba iraisa singbu party asina thakat phongdokpa loinana laibak miyamna pibi rakhiba mateng aduna ngasi phawba UNLF na ningtam lalhau mai pakna manglomda sangsinba ngamlibine haina sirul asina haidi nakalamoromda Manipur gi tampak ki mafam amada pangtokpa lahulabasigi mapokumon thoramda koirengna lusingba UNLF ki army chief chawbana phongdokhibada yawol gi asyengba paringda khulai paiduna ningtamba Manipur amagi damak Mang sangshiliba yawolup singbu miyamna muthanaba hotnabigano asyengba yawolup sing mutkiba matamda Manipur bu thintaba leitana mutkigani thawramadugi thawramapugi warol pirodun army chief chawbana makhatana hai irang asina maram oiraga ngamkhai ngakpagi mingda saikhai khriba khulai mayam asina misa miyamna onsilaklabadi mitai furup asi kari oirakatagi khanbada nungnang mukui Magna hai matam gi oina laingak subli pai khipa political party singna soirakpana ngasi miyam kham thingna wabani political party na Manipur kangada banati haiba miyamna mamut tana nainamina basangi Manipur kanana bohona bada khulai pai duna ningtam taliba khaktada inthokpana mapung pharoi miyam punna thongmana na puksil singna madi maramdam nungsibigi ithil phomina basangi India lengaka puliba makai kaidongnung Manipur na mangjil thana sangsin mangamloi haiba mipung kudimaki wakhalonda chanpham thui India lengaki langda thuduna laidibasi na thaina bohona minasi Manipur gi siraba tanpham asida iramdamasi gi yellow proof singasi kanano karino haiba munna khangmina basangi irang thokpada singtam gi nungsina handana bigi masa uhelakpi gi phibamda laklibasi laitana bohona minasi irang asi kanana thugalakpano kanana makha sathalakpano haiba kupna naina basangi Ningkha tamna leijanamba Manipur bu amuhana ningkha tamna bu hona jariba yawolup singbu namthana bu India lenga na kuki singbu sisnaraga hotna rakliba lalong asi thengnabada loinana mitai furup mutana ba yawolan mi singna ata akam leitana hotna khigani haikena su pausina makhata na phongdorakli makhasa tharak poina to papam nupi angang taruki mihat ka mari leinana NSRC NCPCR amadi NCW the wakat sirol pisinkhre Jeribam gi Zakura Road hangba relief camp ki kukimil terrorist na phadan pukraba matung tamthina hatok pikraba thawdo du gi asumo wel phangan binaba struggling women's association na lebas gi National Women's Rights Commission National Commission for Protection of Child Right amadi National Commission for Women's the wakachirol pisinkhre
Siol asi Manipur Human Rights Commission, Manipur Commission for Women's, Manipur Commission for Protection of Child Rights su pisin ki hari. Hiram asiga mari lainana Kaisampata leiba lob asigi office ta pawmising unaba mada lob asigi President TS Pramodini na phongdokibada Manipur thuklibi irang asita nupi angang sing sathariba thawong sing amadi miyoibigi hakpu khongaunari basigi asuma well phangnabagi phangan binabaga mari lainana wakat chirol sing asi pisin kibani wakat chirol si haukiba November kunda mari lainaba loisang sing da pisin kibani Manipur gi irangi phibam masina nupi angang yauna mipum kudimakta awaba mayuk na hanbadana tana pukni wokhal laita hanre masi koknaba lengana tawphom thokpu sapsaba thaudang paikhatlu haikenasu pausida makhatana pali Amaromdana Tripura Manipur State Kala Academy gi mapan suba mega festival hawdokre Sayola masubna Tripura sa thagadaba Manipur State Kala Academy gi mapan suba mega festival hawdokre Agartala Press Cup ta pangthokiba festival hawdokpigi thoramadura Tripura gi MLA Yalam Biroj Chingana chief guest oina sarugyaki Manipur lenga ki art and culture loisang gi commissioner Mongjam Joy IAS na president oiraga Manipuri Sahitya Parishad Tripura gi president L Biramangol na guest of honor oiki Hawdokpagi Thoramadura Kala Academy gi secretary Sunanda Thoksomna welcome address aduga committee asigi chairman K Sais Berojina board of thanks biki Thoramadura Manipur Art and Culture gi hanagi director L Kesorjit Manipur State Kala Academy gi deputy secretary Umanda Sarmana Singba sargaki December ama phawba sathagadaba thoramgi literature thoramda RK Bobon Sananas share loraga sereng pathokpada Tripura dagi Sijamolina Khosnam Birola Sorokhaibam Gamini N Niranjan Case Soibia loinana Manipur dagi Devdas Mairembam amadi Case Hais Subodani susargyaki aduga wari masada Manipur gi haubam Setebati Devi JA Gangaspriya K London su Tripura dagi thoram Nil Kumar K Dire namadi Ahibam Ravindra Kumar na sarugyaki nasu pausida makhatana phongdorakli Makhasa tharak poina to perform Iran nuclear program gi wathoka mari leina Europe ki sakti leraba leva uhunga Geneva da wari sanaragani mapalam ge pawba maru eba ipaw update tawjagi Iran yetna riba nuclear program gi matana Europe ki sakti leraba leva uhunga Geneva irai numita wari sanaragani haina paw gi source amagi matungina phongdokli Iran gi foreign minister gi mekai digi phongdoki buwapum amada UN atomic was do una Iran gi mekta resolution nama pass tokraba nongma leraba matung tarakpada Iran gi mekai digi Europe ki sakti leraba leba uhum asiga wari sanana bagi thorang asi satrakibani Iran gi mekai digi di UN atomic watchdog na pass tokhiba resolution adu akan mamong yaning da buli Britain France Germany and United States na resolution adu pukhalakibani mathakta paliba lebak singa sina pukhalakhiba resolution asida hairiba warol gi matung inadi Iran anova centrifuge kumang saksina sanction magaloinana activities sing hengat halak hari Iran amadi Europe ki leba uhunga irai numita Geneva unagadoriba sigi ahanba report asi Japan gi Kyoto news agency na phonglakibani Iran gi president Masad government nuclear gi say enable lady pama phamasi January thada US ki president Donald Trump na wasak lawdringai mangoinana solution ama purapa pam hari Iran gi senior official amana confirm tokiba wapam amada mathang irai numita meeting adu pangtolagani Iran gi maiki degi di nuclear gi yena riba issue asi diplomacy gi kuthang na wari sanaraga sangtai na purapa ngamgani haibasida si na thajabale Iran na wari sanabada yaning da bakari sulaitti Iran gi foreign minister gi spokesperson oiriba Ismail Bagahai na phongdokiba wapam amada Iran France Germany amadi Britain gi foreign deputy minister singna mifam madura sarugyagani Masida maru oina regional issue amadi nuclear gi leiri busa yenaba wafam asigi matang khanagani hari tendana sumna myamna thamjaram gi duga hausiku ina di myam paus matang sa dusinjarage masum myam puna nova update naminasi